Wari asi Chinese ki phunga wari dagi Imalon da handok jabani asoi aran ba kya yaurabasu tabiriba khwai khudimangna ngakpi gani Thaina mamangaida China gi ningthau panba lamdam amada mating mathauna leiba ningthau amakak palami hairiba ningthau asigi macha ningol ahum khak polami macha nupi ahum dugi manungda khwaidigi tonbi kwansi masak matau yamna fajarami Maku pamjaba ningthau macha kaya leba adugda koiba laknarami kwansi masak matau fajabata nate minungsi thauja lei hongna lonsat khangi tola taraba kayagi mateng pangduna ta leirami matam supa taibang mapubu thamoida thagona jai mahangna punsigi thaudang kayabu masak khangna amadi wakhaloksing pokpa afawba kayagi lariksing parami lairaba kayagi afaba marupsu oirami matam adugi lebang miyamna kwansibu asuki matik thajai nungsijai makhogi awaba khudongthiba punamak kwansida laktuna watana jai lebang miyamna asumna sonai majaibe makwansi leiribaki lairembini atop kharana amuk ngangnei nganbuki mapokta afaba ningthau oina poklaga amuk hana saigolakpani tasengna mahak lebak asigi phidamningai oibi nupi laktagi nupi ningthauni Miyamna asumna kaya thagat wahi ngangnabada kwansigi mapuningda napal haibado amata leiramde thoini hena awaba kautolaga miyamgi mateng panglami pumnamak oidunasu mahaki masi anidi kwansibu yamna kalaksai adubu masindadi nongmata kangthokte maramdi mapabung ningthaunasu kwansigi kathokpa amadi lebak nganglon haibagidamak yamna thagat leibani Matam supa aruba thaudang kaya laklabada kwansina irai laina taisinaba ngami maramdi mahangna matam supa wakhaloksing henba phaba lari kayaga maru oibagini matamgi matungina mapabung ningthawado ahalo silaklami maram asina masanupi ahumdugi manungda khwaidigi matik sabidu ningthau khubam sinaninglami mapabung ningthauna nongmadi mahaki miyamgi wayensang mayaida phamladuna macha ningol hombu kauraduna asumna hairaki ipagi nuksirabi imom ahumak ipawa mahage ngasidi yengu ipagidi nakhoi ahum natana aigi ningthau kubam sinbinaba nobung ama nopa ama leiba nate hojikti ipasu ahalo selakle miyamgi thaudang pobuda ware maram asinane imom nakhoi ahumgi manungda khwaidigi matik mathauna leibi wakhal loksing henbiduna ipagi ningthaugi phambalase mapu oigadoribani Mapabung yofamda macha ningol ahumna harauna pham adubu yajarami makhoigi mataw aduda ningthauna harauna momon ulaga asumna hairaki nakhoi ahummak hojikti lesabi mapung loina phare luhong kaihongbagi matamsu yorakle maram asinane nakhoi ahum hana luhongbigani ipagi wafam ase nakhoi kari khanbage chasa macha nupi ahal anidudi makhoigi nuksinajaba pakhang lei haiduna mapada adumak Lautubla koi leitana kumjaraklami pumnamak asida kwansigi maithongdi imak maksankirami mahangna kunungi miyam tinphamgi mayaida thoraklaga mapabunggi makhong soklaga khurami aduga asumna tapna hairaki panthawa pokpa luhongba amadi ningthau khubam masasingda sinabiba haiba thawng ase kayada lebang macha takrabano tobudabu pumnamak ase isi anida binabiu nasagi oinadi yum panba ngamjakiroi loinana ningthoi basu pamjade masagi wafamda ningthauna isam chamna asumna hairaki isagi wafam ase apang manapa aina khangba ngamdre hei aina khangi madudi nahak mipung khudimangtagi wakhaloksing henbini lamchat phajabini miyamna yabini isana ningthau oiraba kandata lebak ase ingna mara setkani haiba ipana khangi ko asumna mapabung ningthau aduna amusu wa makha taraki Nakumbi matik mathau na leibi amana yum panduna ipagi khubam masibu silhaurabadi lebagase sahong ngahong balamdam ama soidina oigani ipana khangi aina isagi damak thangnaba leibaki ningthaugi machanupa hajian galoinana lohnanaba warep laurabani ko ipagi bema nate panthaw pokpa nacha yum panba matam sadri aina tansingadoba wakhaloksing yamna pong phadri matam ado oiraba kanda aina ipabungda soidina haijarake Ipagi bema na angang natre
ꯆꯍꯤ 19 ꯃꯄꯨꯡ ꯆꯞ ꯆꯥꯅ ꯐꯥꯔꯕꯅꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯀꯣ ꯑꯉꯥꯡꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯏꯄꯥꯅ ꯁꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤꯅꯦ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯟꯁꯤꯒꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯈꯤ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕꯤ ꯀ꯭ꯋꯥꯟꯁꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯀꯣ ꯅꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯅꯍꯥꯛꯄꯨ ꯄꯥꯝꯗꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯅꯔꯣꯛꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯏꯆꯦ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯒꯨꯝꯕ ꯂꯧꯁꯤꯡ ꯋꯥꯠꯄꯤ ꯃꯤ ꯑꯃꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯋꯥꯊꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯍꯥꯛꯄꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯏꯆꯦ ꯈꯣꯏꯗ ꯏꯆꯦ ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯄꯨꯟꯁꯤ ꯑꯁꯦ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯂꯩꯃꯔꯦꯟ ꯑꯣꯏꯗꯨꯅ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯟꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯄꯨꯟꯁꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩ ꯄꯥꯝꯃꯤꯁꯦ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯔꯞꯅꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯏꯄꯥꯒꯤ ꯀ꯭ꯋꯥꯟꯁꯤ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯄꯥꯔꯨꯕꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯂꯪꯐꯩ ꯑꯃꯗ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯆꯤꯡꯅꯩ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯅꯆꯦ ꯑꯅꯤꯗꯒꯤ ꯍꯥꯟꯅ ꯅꯍꯥꯛꯄꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯤꯖꯤꯌꯥꯟꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯂꯒꯅꯤ ꯑꯁꯨꯝꯅ ꯀ꯭ꯋꯥꯟꯁꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯀꯠ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯈꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯀ꯭ꯋꯥꯟꯁꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯅꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯃꯤꯌꯥꯝꯅ ꯕꯣꯔꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯋꯥꯟꯁꯤ ꯊꯤꯔꯛꯄꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯔꯩꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯀ꯭ꯋꯥꯟꯁꯤꯕꯨ ꯊꯤꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ ꯀ꯭ꯋꯥꯟꯁꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯃꯃꯥꯏꯗ ꯑꯃꯣꯠꯄ ꯃꯆꯨ ꯀꯌా ꯇꯩꯁꯤꯜꯂꯒ ꯑꯃꯟꯕ ꯑꯃꯗꯤ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯀꯔꯤꯁꯨ ꯂꯣꯏꯅꯔꯛꯇꯦ ꯃꯃꯟ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯈꯔ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯅ ꯐꯖꯩ ꯃꯐꯝ ꯑꯗꯣ ꯃꯄꯨ ꯏꯕꯨꯡꯉꯣ ꯒꯧꯇꯝ ꯕꯨꯙꯒꯤ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯪꯖꯐꯝ ꯂꯧꯅꯕ ꯍꯣꯠꯅꯖꯩ ꯃꯐꯝ ꯑꯗꯣ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯥꯁ꯭ꯔꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕు ꯑꯥꯁ꯭ꯔꯝꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛꯇ ꯃꯍꯥꯛꯄꯨ ꯂꯩꯕ ꯌꯥꯍꯟꯅꯕ ꯍꯥꯏꯖꯔꯨꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯌꯥꯏꯇꯅ ꯍꯥꯏꯕꯤꯔꯛꯈꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯐꯝ ꯑꯁꯤꯗꯤ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯕ ꯀꯠꯊꯣꯛꯂꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯪꯒꯥꯏꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯒꯧꯇꯝ ꯕꯨꯙꯒꯤ ꯂꯣꯏꯅꯕꯁꯤꯡꯅꯤ ꯌꯥꯔꯕꯗꯤ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯏꯕꯦꯝꯃ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯅꯠꯇꯦ ꯏꯆꯦ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯑꯣꯏꯖꯒꯦ ꯀ꯭ꯋꯥꯟꯁꯤꯅ ꯃꯥꯏꯊꯣꯡ ꯂꯪꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯁꯨꯡꯇꯥ ꯇꯥꯕꯤꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯇꯨꯡꯍꯜꯂꯒ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯏꯟꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯎ ꯀ꯭ꯋꯥꯟꯁꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯗꯛꯇ ꯋꯥꯁꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯊꯧꯉꯥꯛꯄꯤꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀ꯭ꯋꯥꯟꯁꯤꯕꯨ ꯃꯤꯅꯥꯏꯗꯒꯤ ꯍꯦꯜꯂꯕ ꯅꯩꯊꯥꯡ ꯑꯃꯒꯨꯝ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯊꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯊꯤꯕꯗ ꯎꯃꯪ ꯋꯥꯃꯪ ꯀꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯆꯤꯡꯈꯥꯗ ꯀꯨꯝꯂꯒ ꯏꯁꯤꯡ ꯁꯣꯛꯄ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯏꯊꯣꯡꯗ ꯑꯗꯨꯃꯛ ꯃꯃꯣꯟ ꯑꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯡꯊꯥꯕꯤꯔꯝꯗꯦ ꯊꯕꯛ ꯍꯦꯃꯟꯕꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗ ꯃꯈ꯭ꯋꯥꯡ ꯅꯥꯃꯟꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯨ ꯏꯕꯨꯡꯉꯣ ꯕꯨꯙꯗꯦꯕꯕꯨ ꯈꯨꯔꯨꯝꯖꯕꯗ ꯑꯋꯥꯕ ꯈꯔ ꯀꯣꯛꯆꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯒꯧꯇꯝ ꯕꯨꯙꯕꯨ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯨꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯃꯨꯔꯨꯝ ꯁꯣꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯨꯝꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯀ꯭ꯋꯥꯟꯁꯤꯅ ꯎꯃꯪꯒꯤ ꯃꯥꯏꯀꯩꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯐꯥꯜꯂꯗꯨꯅ ꯑꯥꯁ꯭ꯔꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃ ꯊꯣꯔꯛꯂꯒ ꯃꯍꯥꯛꯄꯨ ꯁꯔꯥꯛ ꯇꯝꯅꯕ ꯆꯣꯡꯁꯤꯜꯂꯛꯈꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯀ꯭ꯋꯥꯟꯁꯤꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯕꯨꯙꯗꯦꯕꯕꯨ ꯁꯣꯟꯖꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯀꯩ ꯑꯗꯨ ꯁꯥꯎꯔꯝꯕ ꯂꯦꯞꯈ꯭ꯔꯒ ꯀ꯭ꯋꯥꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯂꯦꯛꯄꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯟꯁꯤꯗꯤ
ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯀꯩꯖꯥꯎ ꯑꯗꯣ ꯎꯃꯪꯗꯨꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯀ꯭ꯋꯥꯟꯁꯤꯅ ꯂꯩꯃꯥꯏꯗ ꯇꯨꯝꯂꯤꯉꯩ ꯀꯩꯖꯥꯎ ꯑꯗꯨꯅ ꯎꯃꯪꯒꯤ ꯁꯥ ꯄꯨꯝꯅꯃꯛ ꯀꯧꯊꯣꯛꯂꯒ ꯀ꯭ꯋꯥꯟꯁꯤꯕꯨ ꯑꯁꯦꯡꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯈꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀ꯭ꯋꯥꯟꯁꯤꯅ ꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯎꯃꯪꯒꯤ ꯁꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯔꯔꯣꯏꯗꯕ ꯁꯤꯡ ꯀꯌꯥ ꯑꯥꯁ꯭ꯔꯝꯗ ꯄꯩꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯥꯁ꯭ꯔꯝꯒꯤ ꯃꯀꯣꯛ ꯊꯣꯡꯕꯤ ꯅꯨꯄꯤꯁꯤꯡꯅ ꯀ꯭ꯋꯥꯟꯁꯤꯕꯨ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯊꯥꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯡꯉꯥꯛꯄꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯀꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯤꯅꯥꯒꯤ ꯈꯨꯡꯒꯪ ꯑꯌꯥꯝꯕ ꯅꯣꯡ ꯂꯤꯛꯅ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯪꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯥꯁ꯭ꯔꯝꯒꯤ ꯂꯩꯖꯔꯝꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯗ꯭ꯔꯕꯗ ꯀ꯭ꯋꯥꯟꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯟꯁꯤꯅ ꯉꯝꯅꯅꯕ ꯏꯁꯤꯡ ꯊꯤꯔꯛꯀꯦ, ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯀ꯭ꯋꯥꯟꯁꯤꯅ ꯆꯤꯡꯒꯤ ꯂꯣꯛ ꯀꯌꯥꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯡꯒꯤ ꯃꯄꯩ ꯑꯃ ꯆꯛꯈꯥꯏꯔꯛꯇꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯆꯤꯡꯂꯥꯏ ꯑꯃ ꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ, ꯃꯌꯥꯗ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯝꯃꯤ, ꯃꯃꯩ ꯑꯗꯨꯁꯨ ꯐꯠ ꯐꯠ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯎꯕꯗ ꯀ꯭ꯋꯥꯟꯁꯤꯅ ꯃꯄꯤ ꯇꯥꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯇꯤꯌꯥ ꯃꯀꯣꯏꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ: "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀ꯭ꯋꯥꯟꯁꯤ, ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯏꯁꯤꯡ ꯊꯤꯕꯗ ꯐꯪꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯂꯦꯞꯇꯨꯅ ꯂꯥꯛꯎ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯊꯤꯟꯊꯔꯒꯅꯨ, ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯎ"꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯟꯁꯤꯅ ꯑꯋꯥꯡ ꯄꯥꯡꯅ ꯃꯈꯣꯡꯅ ꯂꯦꯞꯇꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯄꯥꯛ ꯑꯃꯗ ꯑꯁꯨꯝꯅ ꯏꯕ ꯊꯦꯡꯅꯔꯝꯃꯤ: "ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯀ꯭ꯋꯥꯟꯁꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ"꯫ ꯀ꯭ꯋꯥꯟꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯂꯥꯎꯊꯔꯛꯈꯤ: "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀ꯭ꯋꯥꯟꯁꯤ, ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯨꯞꯄꯨ, ꯑꯗꯨꯒ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ, ꯏꯄꯥꯅ ꯁꯣꯏꯗꯅ ꯀꯨꯕꯤꯒꯅꯤ"꯫ ꯀ꯭ꯋꯥꯟꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯂꯨꯞꯄꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯟꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ: "ꯃꯇꯝ ꯆꯨꯞꯄ ꯑꯥꯁ꯭ꯔꯝꯒꯤ ꯇꯣꯜꯗ ꯇꯥꯔꯕ ꯀꯌꯥꯒꯤ ꯏꯁꯤꯡ ꯄꯤꯅꯕꯤꯌꯨ"꯫ ꯀ꯭ꯋꯥꯟꯁꯤ ꯏꯁꯤꯡꯗ ꯂꯨꯞꯄ ꯂꯣꯏꯔꯒ ꯃꯁꯥꯗꯣ ꯌꯥꯡꯅ ꯍꯔꯥꯎꯅ ꯑꯥꯁ꯭ꯔꯝꯗ ꯍꯜꯂꯛꯄꯗ ꯆꯪꯐꯝꯃꯛꯇꯗ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯒꯨꯍꯥ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯨꯡꯗ ꯍꯛꯂꯒ ꯊꯥꯔꯝꯃꯤ: "ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯁꯤꯅꯤ: ꯅꯨꯄꯤ ꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯁꯦꯡꯕꯤ ꯀ꯭ꯋꯥꯟꯁꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯁꯤꯡ ꯑꯗꯨ ꯀꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯣꯜꯂꯒꯅ ꯒꯨꯍꯥ ꯑꯗꯣ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯄꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯥꯁ꯭ꯔꯝꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯑꯥꯁ꯭ꯔꯝꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯐꯠꯇꯕꯤ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ: "ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯟꯗꯨꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯦ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯥꯁ꯭ꯔꯝꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯦ꯫ ꯀ꯭ꯋꯥꯟꯁꯤꯒꯤ ꯃꯪꯂꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯐꯪꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯤꯡꯗꯨꯃꯛꯇꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯀ꯭ꯋꯥꯟꯁꯤ ꯄꯨꯊꯣꯔꯛꯅꯕ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯁ꯭ꯔꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀ꯭ꯋꯥꯟꯁꯤꯕꯨ ꯅꯤꯡꯊꯧꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯊꯣꯛꯄ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯏ ꯑꯃ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯥꯁ꯭ꯔꯝꯗ ꯀ꯭ꯋꯥꯟꯁꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧꯅ ꯑꯥꯁ꯭ꯔꯝ ꯑꯗꯨꯕꯨ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀ꯭ꯋꯥꯟꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯃꯊꯣꯡ ꯆꯥꯗꯕꯤ, ꯂꯝꯖꯥ ꯁꯔꯥ, ꯅꯍꯥꯛ ꯂꯩꯕꯅ ꯑꯥꯁ꯭ꯔꯝ ꯑꯁꯦ ꯇꯥꯡꯒꯣꯏ ꯑꯣꯏꯒꯗꯧꯔꯤ, ꯅꯍꯥꯛ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯣ"꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯟꯁꯤꯅ ꯊꯣꯔꯛꯂꯒ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ, ꯑꯥꯁ꯭ꯔꯝ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯁ꯭ꯔꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀ꯭ꯋꯥꯟꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ
soina ngang chakhiba mayam ado ngakpinaba Kwansida haijaraklammi. Kwansina haijabagi matung ina arsam ado anauba ama sananaba ningthauna yathang tawrami. Tabu mahakpu kunungda phaduna amuk puraklammi. Kunung yobaga ningthauna machanupibu themladuna asumna nuksina hairaki. Ipagi Kwansi nahak udabada ipana kayada wakhiba. Nahakpu ipabu karimata nuksiba machet amata phaudrabro. Panthaw apokpa ipabu karigi nungsidani. Aigi thawai asina tharabasu ipabudi adumak nungsigani. Wafam adu tabada ningthawado mapuning penjarami aduga makha amuk taraki. Ipa pel hei bema nahaki paukhumda adubu nahaki luhongbado soina yaraba natro. Isana yungkai panduna ipagi khubam masida tangbalda phamduna leibado ipabu amukta uhaludana. Ipa ibungo aihak punsigi yum palaroi. Aigi lemhoriba punsi pumba mapa mama lejadraba angangsigi-damakta kathoklagani. Machanupi Kwansigi wafam adu tabada ningthawado saubana masado thakthakningi aduga asumna lauthoraki. Tabiyu leibang miyam punamak ningthaw aigi chinthakta toina singnabagi-damak Kwansi ngasi nungthil miyam mamangda phasi tawduna hatlagani. Wafam asi tabada Kwansidi mamai thoina awaba ude momo noklami. Makki mache ani amadi mama ibemana ningthawda Kwansigi sairak ato hemalli angangni ngakpiyu haiduna hanna kaptuna haijarami. Matam masida Kwansina nokladuna asumna kumlaki. Adomna pibiriba sairak ase aigidamaktadi yamna laibak phaba khudolni. Mi oina poklaga isagi phangpham thokpa apamba amatasu phangjadrabi aigumbi amana hingwagi kanaba leite. Asumna numit adugi numidang wairamda leibak mayam mamangda Kwansigi aroibe heptanki mahakna hek leikhidabaga malem pumba nonglei nungsit kana silaki akhak arau taraki nong kana suraki aduga ngahak leiraga atia makoi pumba khangan ngan thoraki aduga khonjel amana asumna lautharaki. Ipagi Kwansi nahak lairamda chadasi nahak kumbi kathok patana na saruk oirebi nupi laktagi athoibi malem asida leibada apung phadre nahakna lerebakta laktuna punamaki lamjing maira oiduna ngasidagi atia makoida durpatara koba thawan oiduna ngalaro. Asumna atia makoida hoji akoina uriba arangba thawan misak durpatara si Kwansigi thawain onkibani haina hojiksu Chainagi ariba punga warisingda thajanari. Matang asida wari asi loisinjare marakta asoi aran kaya yaukrabasu tabiriba kwai kudimang nangakpigani loinana Suraj World haiba punga wari channel asibu adomna nungsibiduna subscribe amadi like comment tobiramu loinana share su tobiramu adombu thagatchari.